Praise the Lord. I think I'm horrible. Ngasi matam kuina lebru matungda Grace Apologetics ki anova episode ama mayam ni mafamda puduna lakchari. Ngasi gi episode asi International Women's Day na lakpa sida subnatagi nupi oiba singda dedicate tawjaba episode ni. Ngasi nupi oibi singna yamna toina hangba wahang amagi paukhum ngasi gi episode asida piba ngamnaba honajage wahang asi nupi oibi khudingmakna hangani haijaba nachade. Adubu nupi oibi kharadi hairibo wahang asigi paukhum adumak thidna leiri haibada laloidra haina khanjai hoi adubu khara amana kana amatada share tawduna masa matomta thawai asengbada hangaga leijai aduga khara amana mahaki prayer partner natraga pastor natraga mahakna thajajaba mioi amada hangaga hairibo wahang asigi paukhum thiri haijaning adubu wahang adu karino haiba ikoi ngasi yangminasi Bible gi matung ina taibang malem asibu sembiba mapu ibungona malem asida leiriba numit tha thawan micha ising ikang sa uchek ngana chingba numit mangani da semba loisin ki hairi aduga tarukni suba numitta ihan hana taibang mioiba haibadi nupa amadi nupi mahang sembi ki haiduna Bible gi maihauron hairiba lairik adugi ahan ba chapter aduda yamna sengna iduna lei aduga Nupa amasung nupi se matau karamna sembi ki haibase amuk sandokna mahiron gi ani suba chapter da iduna le mapu imona ahanba mioiba haibadi nupa adu leibaki uphundagi mi ama semaga mi adugi manatonda hingbagi nungsa sor kamsinduna ahanba ahingba mioi ama semki haiduna yamna mek sengna Bible da panduna le adubu mapu ibungona nupa na matomta leibase afaba natte haiduna nupi ama nupa gi mapang haibadi helper oinanaba nupagi thabaki saru humdang ama lawthoklaga sembikhi hai hauji aikoina nainagadaba wahang nupi oibisingna toina hangba dudi mapu ibungona nupa semlaba matungda kari maramgi nupaga matomta leibase afaba natte haiduna nupi semlibano mapu ibungogi pukningda nupa semdringeida nupi sembagi plan leiramdabara Nupa se matomta leiba nungaite haibagi khutakta lakpa wakaldagi mapu ibungona nupi sembani haibada langadra omnipresent omnipotent amadi omniscient oiriba mapu ibungose mioi ba semakpagi matangda kaya mapum phadana walli masi kadai phawba chungani haibasine wahang ase yamna deep oiba theological amadi philosophical oiba wahang ni haijaning masigi paukhum ngasigi episode asida step by step ta ayag khumba ngamnanabagi honajage hanba point oina nupa semlaba matungda nupi kari maramgi semlibano haibase ekhoi khangminasi maihauron chapter 2 verse 18 maihauron padup anigi pada try panda mapu ibungona asumna hai nupa asina matomta leiba phabanate aina mahaki damak aphaba mapang ama sembike hairiba mapu ibungogi wahi asina mahak tungda kari oigani haiba khangdaba future mayek sengna khangdaba ishorni haiduna utpa leiti haijaning adubu mahaki human creation haibadi mioiba semakpagi matangse mahakna thawoina khumang chausinba haibadi deliberate progression gi mawongda utli haijaning amadi nupi semdringai nupana naitom tana leibasina yumpham oihalaga aikoida para kharasu takpi haijaning mapu ibungona ahanba mioi nupa aduda relationship ki needs ado khangalle maramdi mapu ibungona mioi ba sembada mahaki image da haibadi mahaki mawongda mioi babu sembikhi haiduna maihauron padu ama pada kuntaruk tagina kuntaretta aikoi yam mek sengna uba phangje aikoina mapu ibungogi asengba image hairagadi mapa macha thawai asengbada leiba tanna thanaba yadraba relationship oidoine nupi ase mapu ibungona nupa semo matungda khudakta lakpa wakhalna hekta semkhima natte haijaning mapum phaba mioi haibadi nupa amadi nupi semba haibase mapu ibungogi khwaidagi wangba plan amane mapu ibungona nupi se nupagi thabaki saru humdang haibadi ribs ama lawthoklaga semkhibase nupa amadi nupigi marakta equality unity amadi partnership asibu symbolize tawi haijaning maram aduna mapu ibungona nupa amadi nupi semlaba matungda it was good haibado nupi semdringeida yamna pharami haikideko ani suba point da omnipresent omnipotent
omniscient oiriba mapu ibungogi perfection asida aikoi mieng khara taminasi ikhang ta khangba ingam ta ngamba mafam khuding makta leiba mapu ibungo oibana ahan nupa aduna mahaki loinabi ama mathau tagani haibase ibungo mahakna hanadagi khangi haibasisu aikoi mayamda khanganjaninge ibungo mahakna mioi babu semakpada nupa gi thabaki saru ama lawthoklaga nupi sembi khibagi maramdi supnatagi relationship aina ngasai panjakhibado aduga nupana nupida dependent oiba nupina nupada dependent oiba haibasine haibadi amana amada interdependence oinabani haibase yamna make sengna ekhoida khanganbi masina ibungo mahakse mapum phade haina ekhoina uzaragadi langani haina khanje nupa hana semaba matung nupagi sarudagi nupi amuk semaga mapum phaba mioi bagi relationship ama sembase asinasu mapu ibungo se perfect oiba mapum phaba lining thawni haibada matik chai haijaning echinawsing e hoji ahum suba theological amadi symbolic oiba wahan thok kharasu aikoi yangminasi mapu ibungona nupagi thabaki saru homdang haibadi ribs tagi nupi sembi khibase kayagi matik symbolic oiba wahan thok lei haibasine khudam oina nupagi koktagi saru lawthoklaga nupi semamba oiragadi kari oini nupina oina nupa duda rule tawraga leidoine natraga nupagi khongi saru lawthoklaga nupi semamba oiragana nupaduna oina nupi rule tawduna leiba oidoine adubu mapu ibungona nupagi thabaki saru haibasidi ribs thamoiga yamna naknaba heart ka yamna naknaba haiba mafam sidagi lawthoklaga nupi semkhibase masina takpadi equality amadi partnership asibu mayek sengna udli amana amadagi hendaba interdependence oibasine aduga Maihauron chapter 2 verse 24 da mapu ibungona haibase nupa amadi nupi hakchang amata haibadi one flesh oigani haiduna yamna mayek sengna takpire hakchang amata haibasida physical hakchang ki connection si khakta nataduna akhoi spiritual masung emotional oiba haibadi thawai amadi pukningi oiba connection su oigani hairibane asigi connection se akhoi bible gi anawo walep naba Ephesians chapter 5 verse 31 dagina 32 akhoni yengma matamda ibungo jisu Christa amadi singlup ki leinaba mari se yamna mayek sengna utli Christana nupa oire aduga akhoi singlupna nupi oire bor kanya oidoini aduga hakchang matta oina one flesh oigadoini asisa masini mapu ibungogi khusemgi phajaba the beauty of diversity haina haijening aidi maramdi nupa hairaga gender se kari oidoino male oidoini bako aduga nupi hairaga na gender se female oidoini ko adubu completely different two genders ni adubu mapu ibungogi image ta top tongan ba fajaba different aspect ama ekhoina uba phangi madudi the beauty of diversity haibasine ichinausing aroi boina iche ichel ima imben amadi aigi nungsijarba marup mapiza singda aina haijening basidi mapu ibungona nupibu sembirak pase ibungo mahakna masagi asoiba chumthokna ba natte adubu mahaki perfect plan ado mapum phan nabani haibasine nupa amadi nupi ibungo mahakna sembirak pasida makhoida relationship ki importance khangalli amatta oina mapum phaba mioiba ama oina hingminanaba takpi amadi mapu ibungogi saklona do thawoina taibang mioibada chelhanbi ngasigi short video asina iche ichel kyagi wahangi paukhum pineba honajaba sida adomgi feedback suggestion comment box ta thambiramu aduga mathangi Grace Apologetics ki episode ase karamba topic ta tausige haibasu mayamna comment ta thambiramu yum kai low in kholdi mapana thambiramba lanthumni adubu lawsing leibi nupi ama taloi oina phangba haibasidi mapu ibungogi thauja